Hanba, democracy ki Wahanthok Leitre, electoral politics ki Wahanthok Leitre, constitution ki Wahanthok Leitre, adu Karino ko na Manipur sila ko na ladiba prasati zati ladiba improve ladiba yellow wi myam se akoy kanana kandurim no haibagi poto lae aduna ay mathang sum chat lak pane akoy Ketrigao kendra gi da su ama thore irang adai mathang sum yema kansida haibadi kari no man akhoi Manipur tori se lo leiribra leitribra Karino khoi bhap men ta daba Karino kanana tori no masa khang daba changi en hai kanano Karino bhap Tadre hai adu taragadi su leiriba election gi leiriba thara iba hai di central forces thara iba leiriba myam se kari mo yengna ba leiribra Karino tori ba se adai leiriba phamiba presiding officer leiriba myam se Karino tori se law and order se kaim leitre na ta e ba si takpadi haibadi masagi apama mihut khanjaga dabagi myam thoksar iba adusu lan marak sida haidi solution am porakani haibagi thoksar iba myam se tasena masa apama naman dagai haidi agent ga se tan thokhiba leiriba agent tan thokraga makoina yaba party du gi don du na hek phamalam gumba Karino tori se duna si akoi adu taragadi akoi solution se akoi Manipur da sori se kanana sori no haiba se sum khangak padong tawre ngasi election numisida kanana Manipur se sori be no haiba se khang padum tawre aduna akoi na haijaning badi sigi election khutau sidi yaroi aduna huziki problem lady ba singje loina hanba polling booth loina hanba haibadi problem lady myam se every polling myam se loina hanba democracy ki Wahanthok Leitre electoral politics ki Wahanthok Leitre constitution ki Wahanthok Leitre adu Karino ko na Manipur sila ko na ladiba prasati zati ladiba improve ladiba yellow wi myam se akoi kanana kandurim no haibagi poto lae aduna ungtang si myam ungtang punjan minaraga ladiba administration ladiba punjan minaraga achumbagi ang tamte stand tawrakanda amta fight tawmina se natradi akoi Manipur loirani natradi akoi imalibak si loirani kanana kandurib no haibadu ne ba ko na haijaning hindi